अहानबदा मरुओइबा पाउ पिजरी मणिपुर की अचोबा कुमाई एमा ओइरिबा निंगोल चाकुपने लापदा चीफ मिनिस्टर एन बिरेना याफा पाउजल पिरखरे निंगोल चाकुपने लापदा ngaगी मेला पांगथोकलिबा असि इमोन्यु थोरंग मारी लेनिनासु ngaगी मेला पांगथोकना बहतनरगनि हाइना फिशरीज मिनिस्टर एस दिंगोना फुंदोक्रे अहानबा मणिपुरी निंगोल सिंगदा खुदोल तमजबा हाइबा थोरम अमा ngasi फोक्स न सिंगना NSK कम्युनिटी हॉल वांगखैदा पांगथोक्रे क्रोर के सेंफम मांगख्रे हाइबा खंगलबा फावा निंगाइ जना लेंगाकना तुमिना लेसिनबदा कांग्रेस ना करेम नख्रे अमदी हौखिबा पुंग कुनमरीदा मणिपुर की ओइना कोविड-19 के नोबा केस अमता थेंगखिद्रे असिबा अमता यावखिद्रे खुरमजरी पोनी टीवी ने पिजबा प्राइम टाइम मणिपुरी पाव मिटिंग ताबिरिबा सिंगबु जेनिफर शर्मा तराम नकचरी हौजिक पाव संदोकना पिजरी मणिपुर की अचोबा कुमाई एमा ओइरिबा निंगोल चाकुपने लापदा चीफ मिनिस्टर एन बिरेना लमदम असगी निंगोल सिंगबु याफा पाउजल पिरकले लमदम असगी हिरम खुदिंगमक्ता नुपी ओइबिसिंगना लौखिबा अचोबा थौदांग कयागी मतंगदा महाकना सिंगथाखि अमदी मणिपुर की हगोलकलिबा नहासिंगबु तमथीरबा निसागी इपाक्तगी कन्नबा इरमदम असगी नुपीसिंगना लौरिबा थौदांग सिंगबुसु निंगसिंगदुना मणिपुर की मैरा पाइबिसिंगना अहिंग तुमदना मचा मसु सिंगबु कदाइदा सोइखिगदगे हाइदुना संखिबा कयाबुसु सिंगथाखि अमदी लमदम असदा खुंदारिबा फुरुप खुदिंगमक्की निंगोल सिंगदा चाकौबगी याइफा पाउजलसु पीखि निंगोल चाकौबना लापसिदा आइना मणिपुर की इमा इसे इसेल मियामदा याइफा पाउजल पिजबगा लोइनना अखोगी पोथोकना अखोगी सक ताकसबा अखोगी पोथोकना अखोगी सेनमिलोन ओइबगी चनबी हौख्रबनिना हंतक की निंगोल चाकौबसिदसु मपानगी पोता मिपान तांगना अखोगी पुथोकचरिबा स्टेट सिदा पुथोकचरिबा पोटलमसिंग अदगी मोमागी मखादा ऑर्गेनिक की पुथोइबा मसिगी मयामसिना महुत सिल्लकांदा मपान की पोटलमसिंग सिनबी दनबसु आइगे माइकैदगी आई इमासिंदा इसनसिंदा इसेसिंदा अपील तौजरी मोइरांग केंद्र के MLA TS शांतिना चाही असगी निंगोल चाकौपना लापगा इरोइनना लेबाक मियामदा मरु ओइना निंगोल ओइबिसिंगदा याइफा पाउजल पिरकले महाकना फोंदोखिबदा मालेमगी मफम कयादा चोइना खुंदादुना लेख्रबा निंगोल सिंगना चाहीगी अमुक लाकपा निंगोल चाकौबदा मबुंग मौफासिंगना चाक चरा अमा चामिनरगा ngamjaba खुदोल खरदंग तमदुना हराउ तयामबा फोंदोकपगा लोइनना नुपी ओइबिसिंगबु मपुंग फाना इकाय खुनबीबगा लोइनना अवांगबा थाकता थंबिदुना नुपीगी वाथोक लानथोक लेतबा खुनाय अमा ओइरसनु हाइना फोंदोरकली वक्तदा मणिपुर प्रजा पुनोक्ता खुरुमजरी लोय मरुओइना नुपी समाजदा अइना अमुक हेना काइकुम बुचरी निंगोल चाकौबना लापसिदा सागै योलुना मलेंग मफम क्यादा खुदा क्रबा निंगोल पुनमुक्सिंगो मबुंग मपावबसिंगना चाक कौदुना सही मई मनुदा निंगसिंग मनुबे मबुंग मपानी निंसिनो मरी उत्पन्नी सिंग निंगोल चाकौबसिना लापसिदा मलेम सिदा लेरिबा मबुंग मपावबा निंगोल बिसिंगना नुसी सानना सरा सामिनरगा मदु ngabjab kudol piduna nungsinami thamliba marisina chetna thamduna malemsida thokliba time ke asdegi putaba koktuna inna tappa malemama ingo chakona lapsegi oidasanu aina aina miyam pausin pijai हियांगी की निनी पानबा निंगोल चाकौबा कुमाइना लापदा लमदम असगी मियाम मरु ओइना फुरुप खुदिमकी निंगोल सिंगदा सोशल एंड कल्चरल एक्टिविस्ट आर के मेगेन एलाई सना याइमना याफा पाउजल पिरकले लाइनिंग लाइसुन अमतगा मरी लेनिदबा माइतै फुरुप की ख्वाइदगी चावबा कुमाइ असि ngasidi माइतै खक्तना माइतै खक्कीदा नतना फुरुप खुदिमकी कुमाइ ओइरपा असिमाग चाउथोकचनिंगाइनि हाइना महाकना नुंगाइबा फोंदोरकले महाकना मखा तारादुना फुरुप अमखक्तगी कुमाइ ओइरमबदगी पाकसना पांगथोरपा असिदा लमदम असगी नेशनल कल्चर अमा सागतपदा चाउना मतिंग ओइरगनि हाइखे कुमाइ असिदा नतना लमदम असिदा येलहौंगाइदगी खुंदामिनरकलबा फुरुप सिंगे अचोबा कुमाइ सिंग खुदम ओइना नागा सिंगे लुइंगाइनि अमदी थाउदौ कुकी सिंगे चवांग कुटना चिंगबा कुमाइ सिंग असिसु मणिपुर पुंबकी कुमाइ ओहिंदुना नेशनल
national culture sagatnaba punna hotnaminasi haiki mabung mokwa amadi mache machan singi marakta afaba mari thamandiba kumai asibu khudol pot ki hidana baromda chatkumse kumai asige nungi obe hanthok asi khudol pot tamba natte machin mokwa ki mari adubuni haiki nakal amaromda khunai amagi chakwa thawranga mari lenana chathaba fund drive oidebana mioi kharana sendan lambi oina sizinariba lagaw asi ngasigi khunai na sogatfam thokte haina mahakna phungdorakli Manipur Kunaida, Mati Fruki, Quadri, so Umayama, or Nimosa Holy. The Minister, Manipur Kunda, Maneriva Krupsa, Pulmaki, Nimos from the Wasinga, Jelizava Saratra, Lokoi, Samina, Harao Fam, Harao Fam, begin with Sida, Isn't Pulumak, no idea with you. Venena, Sakovi, Kumai Festival, Siumay, Latena, of Curtain. Focusing with the Magi Fruit, particular culture, I say, pre contaminated fruits are Pulmaki culture with the Narapa. I believe Apunba composite culture and sector of course, must developing harmony. I must say, Premium, Punna, must see Wakolo, sister, must see coming and now. Suba, Manipuri forum, Adesu, Aluba, Mam, Pulmaki, from Pulmaki culture sector, so tired. Ningol Chakopagi Thorom Lakpada Kirk Nagi Mela Pangtokliba Asi Imunu Thorongo Mari Lenina Nagi Mela Pangtokna Basu Honoragani Haina Fisheries Minister Ais Dingona Fundokre Wapam Asi Ngasi Department of Fisheries na Ningol Chakoboga Mari Lenina Jahi Kuding Pangtokpagum Stolcha Matara Manga Hangduna Ngami Chani Sarugyaduna Hapta Kangzebunda Nifu Marirak Subo Oina Annual Fish Fair Cum Fish Crop Competition Lising Anikuni Togi Thorom Pangtokpada Fundokibani Thorom Atuda Atoiba Mitunglen Oikiba Fisheries Minister Haikam Dingona Hai Manipur asi nga gi chinjak asda mi pal tangba oiri nga lising yang khaini thoi metric ton darkar taba lamdam asda fishery department na men khatna bahone duna lakpani adubu lising ani tora mapal record fawbada nga lising kunthani thoi metric ton putopa ngamle chai asda nga lising changa metric ton di yogani thazai state asi atopa state ka yengnaruba matamda nga gi pothok asi khwaid ki matik chana puthokpa lam amani miyam amadi lairiba marilinaba singnasu mateng pangduna fishery department hena chawkhatuna nga gi pothok marangkaina puthokpa ngamnaba hotnasi haikhe thorom aduda mayang imphal ASC gi MLA Kongkham Robindro Kumbi ASC gi MLA Sanasam Prem Chandra Directorate of Fisheries ki Director Haisnam Bal Krishna Su Saruk Yakhi amadi Manipur Today 2022 gi chefongsu release chawkhi Radio Nasional, Ayah Nasional, Tekno Nasional. Jadi kedua kena cakap ada bahawa pergi day to day life, cakap dulu ada bahawa itu sejak kamu ini nak, baru ini nak pergi hari ada pergi donga, sini sini si masih ada bahawa mana ada bapa nanti dia pergi kamu nasi, pergi dan ada bahawa mana ada bapa nanti siapa kan ada masih ni, pergi hari sini ada bahawa mana ada. Ada masih dia sih bahawa tulis dia tengah ada bapa nanti masih dia pergi Lokal sendiri, betul nama kau ini department sekarang ni jangan terkanda dari kau ngari si kau ini na Manipur itu dua kanda, na fresh juga, kau ini indigenous juga sih kau ngari kau dua kanda, dia na bagi negosiasi dia, kau ini fisheries department ni jangan kanda, kau ini donga, kalau kita kerana kau ngari si siapa dah kau yang sewa, macam ni kita kau fisheries department sendiri jangan ni ada sih. Ningol oibisingna khawrang nangai jaba ningol jako pone lakpada aikoi amatani habigi wakhalonda Manipur da puna kunda minerba community pumna makna sarugyaduna ngasi wangkhai kaichel asang bidelaiba NSK community hall da Federation of Civil Society Organizations Fox Manipur na sinduna ahanba Manipuri ningol singda khudol tamjaba haina mingtholduna ningol jako bagi thoram ama pangthokre Thoramada Fox Manipur gi President T.S. Manihar Fox Manipur gi Vice President B.M. Yaima Saha Fox Manipur Imphal West District President K. Amutoy, Fox Manipur Imphal East District President T.S. Ragin, Fox Manipur Thobal District President L. Sana, Fox Manipur None District President Sachungam Kamai,
Fox Manipur Bishnupur District के President Yang Khubam Alauddin amadi MSU Headquarters के President L Robindro na thoram ki athoiba mitunglen oina saruk yakhe thoram atu ka mari lenina TS Maniharna hai hianga gi nini panbada pangthokadaba ningol chakauba asi ningol oibi singna magi yumda manu mabung mawpa oiba singa nungsi sanana chak chara amata oirabasu chamina bada ayat papidana ba amade chengi iche ichel singa su punna nungsinana chak chamina ba yana ba noma panba numit asda oina pangthokpani lakadoriba lising ani kun humdoi gi January dagi hoduna ningol chakauba ga loinina haukiba lising ani tara mangada kangla da lairiba Assam Rifle singbu tanthokna bakhotna bada ajoba thodang laukibi ima tarani thoi adubu ima ahum amadi laikhitre adubu laihoriba ima mapal asida thagi oiba ngamjaba lupa lising ama pension oina piragani hainasu phungdokhi na ta kujeri ba ingul chako basi maru oina manipur ta lariba tongan ba state level ki civil society organization lariba sigi ima sing si lariba civil society sing sina amukta no da smart to chako basi ima sing ji ko ga pai kano to bagi phifam si ayu urakta ba di moi do onar bi dana ningol chako bi dana okai da agam bodol tam dana to bagi thabak sima ai so far ai jo amna ko civil society to jera makan urakta ba adan maram orakan ai gi wakalon da pau gi manipur da laiba ki da bakani hai da wari ba ngasi tongan mundup sing ji imabil sing ji pulap to orakan da utang chako ji ma da gi koi bor mi jage hai ba wakalon da koi ngasi manipur da laiba tongan mundup sing gi civil society ki ma ji ki ma koi ba ton tau ji ki ma loina bol deng bi masih bak itu ke singgi tongan ba peri da laiba tongan ningwa chako ba maming ta ka ningwa chako ba kan kang da ba itu ba ke singgi si sai ba su sama ki ba ningwa chako ba sini da ba koi gi festival asina da su amita alakan da ai akoi na ko da Bagi family da kau kan bagi itu gila sila cegi apa Hayang pangthokadoriba hianggi nini panba ningol chakau bagi yafa pausal pizari numit asi 33 edida pan kiba maitei ningtho nongda larin pakhang bagi taloi laisnana mabung khuman gi luchingba poirei ton chakau ba hoduna ngasi fawbada aikhoina leptana pangthokle numit asi hana maitei imung manung mari mata singna pangthoklambani aikhoina sanamahi temple board ki thau puringai meragi lining thau sanamahi chawel hoba thoram first MR gi campus ta laiba tongan bakanglup singi ichal iche imung manung singi angam bateng bang sarum yaduna meragi chawel hoba mabung fana pangthokki makhoi gi thodang bu ikai khumreduna temple board na laiba ki mahut senduna ahan bu oina makhoi amasung thodang laukiba ichal iche singbu saruk yahanduna ningol chakoba hodokhi ngasidi lanai lup singna laiba ki thak ta pangthokpa nungai ba fawi numit asna imung manung chingmi tami tongan bakang lup sing nungsi sanana lemina ba manipur gi unity integrity apun ba saktam sagat pagi nat ama oire ningol chakoba gi nat aikhoina yokhatsi wapam asi engine nongyai retired member sanamahi temple board amadi former member human rights commission na paumi singda haikipani Ningol singna khaurang nangai jarakpa hiangai thagi nini panba ningol chakoba numina lakpada lamdam asagi ningol sing amadi lamdam asagi wangmada laikrabi ningol singbu ki marks na yaifa pausal pirakli lidana handak chahi ge ningol chakoba na lakpaga iroinana khunai asibu hena tangdu laitaba hingsa laitaba amadi ing tapa khunai ama purakna bagi damak ningol singna su mabung mapa oiriba singda minung sigi thaujal adu pibiramba oirasanu haina ki marks ki mai kaidagi phungturakli handak chahi ge ningol chakau banumit asna lakpa asdagi lamdam asigi ningol obi singna nupi obi ki thodang sing adu ngak piduna ai gi yumdagi hauduna khunai asibu mangjul thaba khunai ama oirakna bakhotna bada amadi nisa gi ipak talup ka tawraba khunai asibu kanbada mangjul thana thokpi raptuna khunai asibu kanmina haurasi amadi semgat minyarasi mabung mapa oiraba aikhoina su iche ichal singi angamba thodang adu ya jaba ngamba punna tinjang kaisang daba khunai ama semgat pangamna bagi yaifa thaujal su mabung mapwa singda pibiramu haina ki marks na phongtorakli Gari ama huran beda numit humni da gari ki part kudimak sidokna masakhang dina bahotnai adubu lupa crore gi senfam hu ki bamioi singdi tha kaya tumina laithokli tha kaya duki manungda kari semdo ongada ki haiba si khangfam tho I haina MPCC ki spokesperson S Yamacharana phungdokre
ngasi Congress Bhawan da pangthokpa pawi singa unaba amada sanaujam syama charana makata na phongdokibada corruption free drug free oihangani haina sarkarna phongna laurabasu ngasi fawba crore kaya da chenba mioi sing faduna cherak piba udri sarkar gi khongjang asi kadai faba chumna tawi haiba Congress na thizinbada MSP Shell company ani asida MD ani lay MSP Shell gi MD N Sarat ki mathakta substation ama sabagi matangda lok ayukta yokiba aikhoina thingnakre masiga mari lenina police na mahaki mayumda ngarang red chathake cherak asida MSP Shell gi MD Subhash Chandra gi mathakta su Imphal Times na crore chani rom gi senfam che na ba leire haiba wafam phongdora khiba asina electricity department na khumang chawsina corruption tawre haiba takle TS Norjit ko bamioi amana lanai oina lok ayuktada MSP Shell gi MD N Sarat ki matakta lakpadagi thizinbada lupa crore mapalom gi senfam jayet naramke mahak amadi magi official sing FIR amachan ki adubu anticipatory bail loktoktuna hauzik fawba MD gi post gi fawba loktoktabida hauzik thabak puduna laidri February 3 lisangani kunithoi dagi ngasi fawba sarat function tawduna laidri lupa crore gi senfam chena bamioi sing faduna dandi pibadi laidradana mahak na pariba post adu fawba loktoktaba asina karamna sarkar asna corruption thingadoribano haina phungdokre mahak na makataraduna hai corruption thingnabagi damaktadi Congress ki legal department na advice tawjage corruption thingnabagi amata ngairaba hidakti transparency amadi accountability laiba aduni haiki MSPDCL should tender apology for the misleading of the people. Manangiba public pu mislead tawribodo sengdorak trabadi ka haina achauba big challenge ma media house amanaga tawriba sina takpade now the power department haisira company haisira it's a very hidden agenda khara leire mahak mathantana MD mathantana karor jani chahum gi thaba karor nipa mapan gi thabak che tawramni haibagi aikoi thajaba leite go public servant executive the lady but singsi mathakta public servant legislature haibam lay madugi manung da power minister chief minister ka haibam lay moigi maikai dagi di asigumba thoram singsi da chenaba sing lim na tharoi ka haibam moigi yam toina sizna bawai che taba phamde therefore my dear friend I khoi na ngasi su challenge tawi karibu challenge Manipur gi lainga na corruption free oiba state ama oihengani haibase masi free the corruption kahungani haina aikoi lojai haidana aikoi challenge tawi Apaba chakotpa kunai ama oina bhona bada government mathanta thadok pikanu aikoi punna changsen minasi climate change natana atopa chakotpada ahongba kaya ama lakre haina sports amadi PWD minister Govindas Konthongzamna phungdokre waphamasi ngasi hotel Imphal da Khashia Northeast Aero Sports Hot Air Balloons and Paramotors Fiesta lisangani kunhumdoi gi hawdopagi thoram amada phungdokhibani thoramada MDP Aristotle M Aswini Kumar na thoram gi athoiba mitunglen sing oike thoram aduga mari lenina Govindas na makataradna hai mapandagi lakpa mioi singna Manipur asle lakpada aduki matic value laina land of God haina fawba khanli adubu laibak thibadi Manipur da leminariba ichil inaw singnadi Manipur gi fajaba sing asi khangde aikoi gi lokta gi fajaba asi aikoina khangdre miyamna su tourism industry da karamna chakhat kada gi haiba asi khanthaminasi political da volatile oibagi Myanmar dagi mi lakpangamdi haina su phungdokhi loishulakpada bhakna makataradna hai Khashia Ventures na mangzal tharaga lisangani kunhumdoi February de pangthokadaba Khashia Northeast Aero Sports Hot Air Balloons and Paramotors Fiesta asi launching tawba asi yamna nungaiba fawi hainasu phungdokhi hospitality se akoi state ta sokoi le nona darkar tai kagino kan da koi gi phajaba akoi gi le mayam sing si akoi na mangani bum se hajaw ne dai akoi gi le posim se akoi na pura ga thang ga delhi ri yon ba ya bor di phaba ha pu ba mi le ba hawa nung sit le ba blue sky sing si mi kalkata da ka blue sky u ba ja de da delhi da di blue sky u so pam de akoi se blue sky ni ado hoji tame mu da falcon hoji pai pa ho re na ngasi ri paula khe aduna bird walks ki mi mayam mo tourist mayam so lai ado main te ukana akoi gi aero sports assisting si akoina lakha matam sida akoi Manipur sida atop da state singda howdri banena akoi da hana hone abase is very lucky for the people living in our state Manipur aduna ina loisinjara pada aina thamjani badi state ama support bahai base punna succeed manaraba kan khakda akoi support kani
United Committee Manipur UCM amadi Indian Council of Agricultural Research ICAR ga khutsamnaduna Baihang Range amasung Moljin Village Churachandpur District ki farmer singda cashew nut plant listing ani ngasi yentokre yentopage thoram aduda UCM ki president na hakibada United Committee Manipur da ngamkhai ngakliba khunja singda leptana mateng pangbagi serokam oina ngasi cashew nut plant asi pibani Hariba khunja sing asna senthok lambi marang kaina leinaba amadi pothok marang kaina puthokuna chenjakta mipal tangdaba iramdam ama onyibani Manipur gi manu hanjinba mafam singda government na thadariba scheme sing yoba ngamdaba mafam sing UCM na chatuna yengsingani mafung ajuda leiramliba awat pasing maru oina health education electricity amasung lambi thongi matangda fanglapa report sing mari leinaba authority da taksinduna thabak oina pangthokna bahotnagani masda leingakna angamba mateng pangbiu Manipur chakhat ke hairabadi manu hanjina lairiba chengi khun sing chakhatana Manipur chakhat le habai yaroi aikoi khudingmak thong manana chakhat minaba mathautai haiki adugi lambi thong mai gi authority hairiba ngasi kesuna se aikogi tasenga ICR se magi authority ni hairiba ICR ga samnarga mafam aduda tharagadi aikogi oiba economy fund ba amadi aikoi tampak katana saukhatlaga aikoi sing saukhatna Manipur saukhat pe yaroi habise United Committee Manipur gi chap wakalun sida pusaraga Manipur gi interior area sing Kudimata award for sing mention ba makoi gi kari wali kari sari kari thai nakoi da kari chanagani habise United Committee Manipur na aikoi na han toraga chijalaga matang da aikoi asaw mafam da dikesun chanagani aing bu mafam da na madu chanaba lisi chanagani kari apple chanagani habise aikoi na ngasi phaw chatharga lai aduga Jahi khuding ki hiang gi nini panbada pangthokpa state asagi achoba komhai am oiriba ningol chakobane langpada Thobal district lairiba ima ibel ije ichel dingol oibi singda district administration Thobal ki market ki yafa pausal pira pagaloina district asida ka bhara saliba singda district administration na drive chatharapa matamda ILP pass paidam daba matam helaba sing thengnarabadi makhoi gi mathakta logi oiba akanba action sing lakhot kani haina DC Subhas na phungdorakle ngasi DC Thobal gi office da paumi singga unaba amada mahakna makhata na hai district asal lairiba yum amadi ka sanliba yumbu singda makhoi gi yumda thamliba mioi sengbu ILP gi pass paibara haibadu check tokthokpiu tongan ba hiram kayada Manipur gi wangmadagi district asal laktuna lairiba mioi sing amadi makhoi bu lainaba yum ka sanliba yumbu singna thamliba mioi sing adu inner line permit ILP pass paibara haina ningthina yengsinduna thambiu ILP pass pai de basingna manak nakpa police station singna traga district administration ke officer laklaga report togada bani haike Manipur gi paidagi chawraba kumai oriba ningon chakauba lakpuga loina na Thobal district administration ge site gi Thobal dal lebiriba imaibel station puna mapu ningon chakauba gi yaitha paujel ahan bada pizari duka loina na aina ngasi appeal tawjaning basi ekoi gi Thobal da Bhara Sandoga lariba yumbu sing masung aikoi top karbar gi mapalam dagi lakpa mioi sing sin nabiriba gi Thobal district ki prajapuna makai na appeal tawjaning basi Bhara Sandok piriba mioi sing na aikoi gi tenant si manak nakpa police station sing na chapiraga police verification tokpiu aduga aikoi gi ILP card paibra paidabra ina makoi ji tokpiraga ILP card pairam dragadi permit pairam dragadi aikoi gi district administration da lakpi office DC office ta Thobal da lakpiraga koi ILP card yam thuna pahen biu hai basima ya tul tawjage Dai Chandel ge principal in charge oina Thopuramba ISB Thanisan Analpu Manipur government na Dai Kakching da lecturer oina transfer order thorakiba adubu yamna kana yaning da bafungdorap kalonya transfer order adu handopaga lonya mahakpu amuk hana regular principal ama oina promotion pigada bani haina Dai Chandel ge pre service trainees union na mari leina ba authorities singi pukning chingslakle ngasi Dai Chandel ge 17 18 amasung 19 batch pre service trainees union amadi Atay trainees Chingna Changsin Kiba Wakat Khongjang Aduda Union gi General Secretary W Simon na Phungdorak Kibada Dai Chandel da Chahitara Mari Hena Principal in charge onya mathau torok laba oja asibu handak Manipur government na lecturer da onya transfer order thorak pa haiba asi union amadi trainees singna
Union amadi training singna yamna kanna yaningdaba phongdoklei maram asna Manipur government gi injustice oiba transfer gi warep adu handoktuna ISB thani shenbu regular principal onya promotion pigadabani runyana hiram asagi matangda union gi maikaidagi su Chandel gi MLA SCERT gi director commissioner amadi atai mari leba authority singda wakat cherol sing pisinduna wakalagani haiki. An insult to the institution, not only that, in particular to the principal, then staff, and also to the trainees who have been here working as a dedicated teachers and also as a principal. So we strongly oppose such a order from the government. It is so humiliating that being a principal for 14 years has been put down in the post of lecturer and was transferred in the order that had been issued in the 14th October. So we the trainees strongly oppose to such an unjust decision taken by the government of Manipur. We appeal to the concerned authorities to look into the matter as soon as possible. October amadagi kuntramatoi fauba chathagadaba Clean India 2.0 amadi Service and Empowerment through Voluntary Action Seva gi sargam oina Nehru Yuba Kendra Thaubalna Lilong Haurabi College ki NSS Unit 1, 2 and 3 amadi YEDS Moijinga Kutsan Ladra ngasi Lilong Usoi Pokpi Bajar gi akoiba amadi Lilong Haurabi College ki campus sit sangkre ngasi ay chathakiba sit sangba aduda chaikhai dun leiramba single use plastic kg chamaya khairom khomjin ki Sarugya Kiba NSS ki volunteers sing adu NYK Thaubalda Intensive Volunteers Enrollment Program IVEP lisngani kunithoi gi makhada ming chansen ki ngasi Kasar district ki Silchar da leba Gandhi Bhavan da Malem mitai gi asyang ba mayek chanahan ba loop Assam amadi mitai yalhau mayek kan ba amasung sandok loop Assam na singduna mitai yalhau mayek amasung masigi matang da ngasi fawba da changsilakli ba khongjang sing haiba seminar gi thoram ama pangthokre thoram ase Dr. Hizaman Jonah sponsor tokibani ngasagi thoram aduda Malem mitai gi asyang ba mayek chanahan ba loop Assam gi president Laisram Khokendra mitai yalhau mayek kan ba amasung sandok loop Assam gi president Yambem Kumar, Bombay High Court ki advocate Sorok Haibam Tarun Kumar, retired professor, ex-head of Department Geology Department GC College Silchar, Dr. Hizam Baby Singha, Apo Pamarup Hongna Sang Maitai Lebak, Mutum Goromohon na Chungba Mioy Singna, President Amadi Guest of Honor Oina Sorok Yake, Thorong Gamari Lenina, Paumi Singa Unaba Amada M. Shugi ex-president, Kaisam Kam Dev Nahai, Laikai da meeting macha toramba aduna yaraktaba madam de maitai lebak da Manipur lengak na maitai mayek lakot kibasi MA yaure haina palibasi gi marum da kari lebano haiba asi lebak miyam na khangdri lising ani tarta sakhang da ba khutlai pai ba kharana chahi tara loan gi matang da wa amata ngang ba yaroi haina thingliba asi lebak miyam na khangdri chahi humpu hen na yetna raklaba mayek asigi damak press media na kari gi damak achoba platform ama PG bano loop amana namthana ba hotna ba aduga loop ama buna yokhatna ba hotna diba karigino mayek asibu sogotchariba aikhoida nungaitaba ama fawi Manipur laingak na Manipur mapanda kundariba Manipuri singa chotnariba mayek asna lairik tamba hogotabani haiba firep laite masda Manipur dagi mapan Manipur da thoklakliba loop singna mayek kansi hariba asi wahang achoba mang oiri haiki mitai yelho mayek kanba amasung sandok loop Assam gi General Secretary Sapam Saratna hai Atopa mayek pu hantana yengba natte taubatabu achumba chanahan ba haiba asi yelho mi ama oina khudam changdam lairaba yelho mayek chanahan ba pami haina phungdorakhi Miteli Bakta Manipur Sarkana Mayek Lokat Kibasi MA Yokre Haina Panbasi Masigi Marumda Kari Lairibano Habasi Lepak Miam Kangdri Masi 2006 ta Sakang the Bakulai by Lupamana Nongmai Kaptana Chahitara Wangang Bayaro and Tingi Base Lepak Miam Tina Kangdri Adun Masi Equina Miam da Jumba Magidam Kangan Changi Loina Loina Equina Preski Kutanga Wafom Tangsu Aquina Hangasaningi Maramdi Asuk Sangna Say Humbu Hena Yenaraba Mayak Sigi the Makta Karigino, I couldn't press that over platform of Piraga. Nakalanigi, Karamana, Karigi, the Makta, Masigi opinion, Pongo Pongasiva, by Queen of Pangdrevano. Me and the loop Amabuna, I couldn't Nakanamabuna suppressed over Nakalamabuna Sogat, Pasigi Mong said. Masi, Hariba make a Shawacheriba, Equida, Nunangba, Amadiam, the pen of a power.
ngasi gi khoi gi chei naraba kunai asida asum babu adun namthadna leiba akanba kukanba pangan masing haibadi aran mana kukon pangan mani haiduna asum ba kya bu namthadna thambi base khoi gi kunai hi jamna laibak thingai oiba masakni haibse thamjage ani subada akhoi hawji loina khangnaraba ngaktani akhoina tungi charol gi damakta ngasi akhoina chei nariba asida asum bagi damakta akhoina kaidoba dai haibse jamna tangai phadaba ma oi asum babu losinduna thamgumsi asum babu sagolasi asum babu mai palasi akhoina matam amada lainingan nauria khundaina kanagumana khundaina putholumba mayengni hai akhoi tajabada ahan jingi pautang matungina lainingan khundaina akhoi gi laining asi ihan hanba mite lebakta ahan bo organization sinsi hai aduga jamna khudam changdam ga loina leiraba mayek laraba adungba asumba mayekni habase ngasi gi mite yellow mi akhoina mite yellow mek chatpa se koi tangai phadabni haisima thamjage aduga atopa kanagumba mayek amadu khoina habidi nungaitaba waru bisu leijade kanagumba angam bakran su mayek putukyu da kanim akai leite tabutubu asumba mayek yellow mi akhoi gi di yellow mek chatlan ba habase mase akhoi tasengba khudam changdam ga loina leiraba mayek ase khoi tasengna sogor pamjai habase thamjaraga asumba yai phari habase thamjage ngasi Ziri News Network ki editor in chief Seram Herajit Singh na thadorokba pau magi matung inna Ziri bam gi Ziri News Network JNN News Agency asina Manipur state asagi paumi singbu pukning thogatpa amadi media bu chakhatna bahotna bagi pandam da JNN na paumi singda award ani pigadauri award asi November gi tang kunda JNN gi toranipal suba mapokumon thorumda lanthokani Pigatoriba Award asi Ziri News Network JNN ki Chief Advisor su Odiba Lunina BJP State ki General Secretary Oibeta Natana Manipur Building and Other Construction Worker Welfare Board Government of Manipur ki Chairperson su Odiba K. Sarat Kumar Singh na mahaki laikhitraba mapabung K. Krebam Sanaton Singh Mingda Kachaba Award ni Award asda sel oina lupa lising tara citation ama memento amadi shawl amasu yauri Award asi chahi ani leraga pigani Award asagi damag Ziribam District tagi White ki faba paumi ama amadi Ziribam district na taba Manipur ki atay district tagi paumi amada award asi pigani award asi bu piba yaba paumi mga nominate tawbina ba All Manipur Working Journalists Union Editor Guilds Manipur Hills Journalists Union amadi All Ziribam Working Journalists Union da Serwal Thaduna haizakibasu laikre award asi final paumi amam khanna bagi process oina nominee mga adudagi JNN ki award committee na Paumi amamambu finalist oina khangani committee gi warep na aroiba oigani masida Manipur gi media singi apex body oriba sing award asipi na bahotna bada angamba mateng pangbiduna hena afaba tungi media person singbu pungning thogatpa amade chawkhatna ba angamba mateng pangbirakani haibagi thajabasu JNN na laijai maram aduna mari lenaba authority singna su mateng pangbiyu haina fungdurakli News Network Jiribam Deliver News Agency asina Manipur gi Waidigi Paba Paumi ani khakpu khangalaga ekoina award pinaba thorang tawjari haibe award asi Jiribam district gi Waidigi Paba Paumi amadi Manipur dagi Paumi amakak khangalaga koina media singbu Manipur leba media house singbu afaba mating leba media mam oinebi damakta haibe award asi pinaba thorang tawjabani award asi lagiba November gi tang kun taragani pan suba G News Network ki mapokumon thoramda pigani Manipur State Sumang Lila Council na Sumang Lila gi saknai raba sai sakpa top upok pidiki longjam khamba maite na laikhidabada state ki thakta shraddhanjali katna awaba phungdopagi tharam ama ngasi pangthokre tharam asda Sumang Lila Council ki Vice President L Tomba Singh Sumang Lila Council ki Award Committee ki Chairman Khetri Jugindro NSD amadi PS Gunachandra Sharma Lifetime President Sumang Lila Council na Mithunglen Singh oina amadi Sumang Lila bunung sibiba artist Singh member Singh na saruk yakhe Manipur State Sumang Lila Council ki Lifetime Secretary Saurapam Hemantana thorom adu taramna okpagi warol thamkibaga loinana saisakpa longjam khamba maitaina ngalingai matamda Sumang Lila gi dama kathokpiramba kayabu singthake Sumang Lila bu matam amawada awangba thakta pukhatna ba hotnabada achawba thodang laukhiba kayabu su ningsingkhe Thorom asda Sumang Lila Council ki General Secretary Yumnam Nilachandra na hakibada Sumang Lila gi dama kathokpiramba singna laikhidraba matamda state ki thakta ikai khumnaba utpa haiba asi Sumang Lila kannaba ihau sagatpa council asagi calendar thorom amani lunyana kunai asik kannaba thodang singi manungda lila kannaba ihau asisu amani haibada haiman bathokloi hakhi mahakna laikhidabada Sumang Lila gi fampakta achoba hoba ama lehauragani haikibaga lunyana lehauriba imu manungi awabadasu Sumang Lila Council na saruk yajari hakhi Pogi marakatna atin babre amat lauminasi
ꯌꯥꯡꯒꯩꯒꯤ ꯅꯤꯄꯥꯟꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯅꯨꯃꯤꯠ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯄꯣꯅꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯩ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯤ ꯉꯝꯖꯕ ꯃꯊꯦꯜ ꯈꯔ ꯂꯥꯡꯖꯗꯨꯅ ꯆꯔꯥ ꯆꯤꯟꯗꯃꯤꯟꯅꯔꯒ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯟꯅꯕ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯑꯣꯏꯔꯁꯅꯨ Pony TV wish you a very happy and prosperous Ningol Chakoba 2022. Breaking Mutung Taram Nokchari, Makataba Bau Pizari. Laibak ama chawkhatnaba hotnabada isagi culture amadi tradition yaudna financial value khaktana chawkhatpa yaroi haina Ketrigao ASG MLA Sek Nurul Hasan phungdokhrei wafam asi lamdam asigi ariba art ama oiba thang tabu yokhatnaba hotnabada natana malemda lamdam asibu masak takpada achawba thaudang loriba huye lalong Manipur thang ta culture association iril bungge chahi humpumari suba mapokumon thoromda phungdokhibani ngarang iril bungda leiba association asigi sanglenda pangthokiba mapokumon thoromga mari lenina India government ki Ministry of Culture ki CFPGS ki makhada association asna puthokpa ta khausarol ki saruk oriba khunjaw leichaw ba khausarol su utki thorom aduda MLA Sek Nurul Hasan na makha taraduna art and culture yauduna lamdam amaki human value fangba ngammoi maram aduna lamdam asagi ina khulaba art and culture yokhana ba hotna bada aikhoi pumna maki thodang nominasi amaramda malemda lamdam asibu masak takna ba hotna bada achoba thodang loriba huyel lalong Manipur thangta association gumba institution ama Ketrigao AS de lairamba haiba asi chawtok chaba fawi institution asibu hena mapung fahan naba local area development fund dagi mateng pigani haiba thazaba wafam MLA Sek Nurul Hasan phungdokhi loinina thorom adugi sargama oina association asidagi haukibi PhD achiever ani L Asarani mayang lambam Praveen Kumar fellowship honor S abung yauna event kayada makuk matang taraklaba association asagi mahairoi singsu achamba khudol tamduna ikai khumnaba utki Demand Committee on the Construction of Ethnic Heritage Park Kaibulam Jangna Thadorak Basirul Amada Haukiba October ki tang tara tarukta educative body gi oiba club sing Maira Paibi Ima Sing miyamna yamna kupna munna khanaraba matungda Haukiba Jundagi Hauduna Sangai Festival Heritage Park Sabaga Mari Lenina Semkiba Demand Committee on Construction of Ethnic Heritage Park Kaibulam Jaw ngasadagi muthatlei Letterhead amadi masiga mari lenaba khudimak chatnararoi karigumba makhataba problem thokpada committee ga mari amata leinaroi haina sirol asna makhatana panli Laistram Damayanti Kaisampa Lemazam Laikai de Lebi Ima Asigi Humputaran Thui Subam Pok Nomiki Yaifa Tauram Langjing Achobo Ole Chom da Pangtokre Toram Aduda Mapok Nomit Asika Mari Lenina Ole Chom Asigi Ima Singda Jacqueline Ama Pizza Bagaludina Ngamzaba Kudol Sutam Ki Amade Ole Chom Asigi President Dr. Mayeng Bam Kamalata Sel Onya Lupalising Kun Amasung Building Construction Ki Damak Haplami Masigi Damak Laistram Damayanti Amadi Mahaki Imung Manungi Mioy Kuding Makpu Ole Chom Ki Makadigi Haningai Laitana Harau Tayamba Fungdok Jabagalunina Ima Laistram Damayanti Gi Punsida Nungai Yaifaba Nada Yektaba Punsi Nungsangba Oine Bahaina Ole Chom Gi Makadigi Taibang Sembi Bamapuda Thoni Jari Ole Chom da Nungsi Biduna Tangbang Lapas Singbu Home Gi Makadigi Haningai Laitana Thagat Pamadi Taubimal Kangbo Utli Haina Ole Chom Asagi Secretary Gita Konthauzamna Fungdorakli Manipur petrol amadi diesel ki mamal district kharada hengat hendaliba thingnake Senapati district ki oina mamal hanthari amadi Thobal district ki oina di mamal hengat lei atai atopa district singidi thoidokpa ahongba leiba thingnakhide Senapati district ki oina petrol liter amada paisa nifu mapal hanthari amadi Thobal district ki oina di paisa manga hengat lei masina maram oiraga Senapati da petrol liter amada lupa chama subna ama paisa humputara ma thoi leikhi amadi Thobal dana petrol liter amada lupa Jam Subna Ama Paisani Funi Toy Leba Tengake Nakal Amaromda Senapati da Diesel Liter Amada Paisani Fumari Hantare Amadi Taubalda Paisa Mari Hengatle Masina Maram Oiraga Senapati da Diesel Liter Amada Lupa Marfu Taret Paisa Yankai Mapal Laiki Amadi Taubalda Liter Amada Lupa Marfu Taret Paisa Kuntrani Toy Leba Tengake
Sel changdana araiba mawongda aikoi miyoibagi hakjang fana thamnaba hotnabada yoga sanaba natana atai amata laite haina Deputy Commissioner Thobal Hantem Subasna phungdokre wafam asi ngasi Kakching District Yoga Sana Sports Association Kakching Chumnang Lekaina Sinduna Library and Information Center Kakching gi auditorium da pangthokiba association adu lingkat ke bagi chahi ama mapung farakpagi first anniversary celebration amadi association aduna sinduna pangthokiba first Kakching District Yoga Sana Championship lisingani kunithoi kunhumdoi gi mana mathum yentopagi thoram amada phungdokhibani thoram aduda Deputy Commissioner Thobal Hantem Subas IAS na athoiba mitung District Yoga Training and Research Association Kakching ki President Ketrimayu Mangi Kakching District Yoga Sana Sports Association ki President Naurem Ibomcha Anina Thoram Mapu aduga Yas Thobal amasung Kakching ki District Officer Telem Chitranjan amasung Manipur Yoga Sana Sports Association ki President Dr. Naurem Chawbana akhanaba mitung len sing onya saruk yakhe athoiba mitung len gi warolda DC Subasna makhatana hai Sel changdana yum gi mafum amada hektamak sanaba yaba masana amani adugi sumatakta aikoi gi hanadagi leizaraklaba isagi oiba masana asibu malem gi miyam nasu International Day of Yoga haduna mafum kaya da bangtok nariba asida India macha ama oina chaktopa fauzai hawgalakliba angang singda yoga masana asigi basic oiba singdu khanganaba school singi summer amadi winter vacation ahangba matam singda toina yoga training camp na chungba pangtok pibagi mathau tai hainasu DC Subasna thamki ngasi ki thoram adugi sargama oina Kakching District Yoga Sana Sports Association asin kiba first Kakching District Yoga Sana Championship lisangani kunithoi kunhumdoida makok matang takraba sing technical official sing amadi handak Gujarat pangthokiba 36 National Games lisangani kunithoi de saruk yaruba singbu harau tayamna opagal loidana ngasagi mitung singna medal certificate amadi achamba khudol singna chungba sing yen thokki loinana sanaroi kayana tongan tongan ba yoga sana singsu miyamda utki State asagi oina hawkiwe pung kunmari da miyoi amata positive oikidre miyoi amata siba yaukidre COVID-19 command control room dagi thadorokba report amagi matung inna hawkiwe pung kunmari da miyoi amata positive oiba yaukidre hawzik fawbada punna miyoi lising aniga chamani fumapal laikidre State asagi oina hawzik fawbada miyoi lak ama lising kuntra mapalga janipal humputara positive oikre masigi manungda miyoi lak ama lising kuntra taret ka chartret na recover tobagam kre active case da miyoi kunmatoi lairi recovery rate na chada marfutara nipal dasmik mari mangani hairi loishilakpada manoibe paw mukhana pizari Manipur ki achoba kumai ama oiriba ningon chako puna lakpada Chief Minister N. Biren na yaifa pausal pirakre. Ningon chako puna lakpada ngagi mela pangthok liba asi imonu thorong gamari lenin nasu ngagi mela pangthok na bahot naragani haina Fisheries Minister Ais Dingona phungdokre. Ahanba Manipuri ningol singda kudol tamjaba haiba thoram ama ngasi folks na sinjuna NSK Community Hall Wangkhaida pangtokre Crore gi senfa mangkra ba khanglaba fawba ningai dena lengak na tumini lesin bada Congress na karem na kre Amadi hawkiwe pung kunmari da Manipur ki ana COVID-19 ki anova case amata thengna khidre asiba amata yaw khidre Poni TV na pesaba prime time Manipuri paw miyeng tabiri besengbo amokana krumjari